Mayambu Kurumjari, Basics Update na ngasisu, Anoba case ama puduna lakchari. Haukiba Kumjali Singani Kungamarigi, August Thada, Arjikar Medical College and Hospital, Kolkata da Dr. Tamlibi Nupi Amabu, Hospital Adugi Campus Manungda, Gang Rape Chataduna, Tamtina hat kibagi thaudok sahi ama mapung phadringagi talak asida haukiba jungitang kungamanga yumsakation numit asida South Kolkata da leriba Law College amada miyai ahumna manaraga Law College asida ahanba semester gi satri nupi amabu gang rape chathakibagi thaudok thokre thaudo asina maram oiraga West Bengal pumba thaudo asigi mayokta akanbaninda taunari Laibak Tiba Todo Asi, Haukiba, Jungitang Kungamanga, Numid Asigi Numidang, Pung Taret Makai Dagina, Pung Taragaminate Yankai Fawagi, Manungda, South Kolkata da Leriba, Law College Asigi, Campus Manungda, Tokiba Todokni. Todo Asi, Tokraba Matungda, Jungitang Kungataru Asida, Todo Asi the victim Oiribi, Nupimasa Asina, Mapamadubu Koliba, Kasba Police Station da, Laktuna. Todo asigi matangda complain amakak thangalaki mahaki complain asida mahana phongdok liba asi jungitang kungamanga jumsakaisa numit asigi nungthilgi pung animuk tarakpa matamda mahaki college ta laktuna form fill up tawnanaba hotnaki form fill up tawba loraba matungda maha asi makhagi college adugi student union gi room amada mahak asi famduna karigumba thabak khara tawraga leki masigi Matung tarak pada numit adugi pung taruki minute taraga manga pawbadi mahak thoidokpa khudong thiba amata nanglamde masigi matungda mahakna mafam adu thadoktuna chatlage haiduna honarakpa matamda gang rape chathaba asida yauriba accused amana ngehak leithakinaba khamki masigi matung tarak pada mahana leriba student union gi room adugi mapandagi Manojit Misra Masagi chahi kuntraga mathoi muk suraba miyai asina victim nupi masa asibu kokthoroki victim asisu tholoktu namakoi ani wari sanaki aduga Manojit Misra na victim nupi asida hairiba asi mahakna college asida ahanba lakpa matamdagi naha asi yamna pami aduna aikhoi ani luhongasi haiduna Manojit Misra hairiba nupa asina nupi asida propose tauki adubu victim oiribi nupi masa asina mahaki proposal adu reject tauki aduga mahak nungsinaba lei haiduna pakhum piki masigi matung tarakpada mahakna room aduda changlaba matungda mahaki pochai sing adu loisinaba hotnarame tanja aduda Manojit Misra room aduda changlakhi aduga Promit Mukherjee amadi Zahid Ahmad hariba Law College ki Satra Singh asina mapanda thong adu lonsinki matung tarakpada victim nupi masa sibu Manojit Misra hariba nupa asina washroom amada namduna pusilaklaba matungda nupi oibigi ikai khumnaba manghannaba honaraki tanja aduda victim oiribi nupi asina Manojit Misra gi makhong soktuna mabu thadokpinaba yamna kanna haijarami Adum oinamak Manojit Misra di mabu sarak tambinaba nampu sapu tawduna yamna kanna honaraki victim asinasu Manojit Misra gi haksangbu inthoki amadi mahakpu thadokpiu sigumba thabagasi tawba ngamoi magi nungsinajaba nupa lei amadi magi nupa sibu yamna nungsi haiduna kaptuna Manojit Misra gi makhong soktuna haijaki adum oinamak nupigi sadongbu Karambana minungsi machat amata poktraba Manojit Misra na victim nupi aduna kaptuna haijaribu wafam ado tabikide matam aduda victim nupi masa asisu oiriba thodo aduda pakatpaga amadi nampu sapu tawrakpa asina maram oiraga mahak sor honba yamna waraklami madugi matung tarakpada Manojitna mapanda leriba accused ani adubu manungda changlaknaba haiki tanja adudasu victim oiribi nupi asina mahakpu mafam asidagi thadok binanaba nupa ani asidasu haijarami adubu madugi kanaba fangkide madugi makha tarakpada accused amana inhaler ama puraktuna victim nupi asida piki inhaler adu sijanaraba matung dagidi victim nupi masa asi masadu khara nungairaklammi tanja aduda victim nupi masa asina mafam adudagi nanthokutuna chenanaba honaraki adubu mafam adudagi nanthokpa ngamkide amadi Manojit Misra na hockey stick na mahaki makokta thomlaki masigi makha tarakpada Manoj Misra na college ki main gi gate adu lonsin naba hairami
amadi mafam aduda lairiba security adusu thokliba thodok aduda nupi macha adugi mateng amata panglamdana tuminna leirame masigi matungda victim nupi asibu security guard ki room aduda namfuda Manojit Misrana pusilaki amadi Manojit Misrana mabu mafam aduda nupi oibigi ikai khumnaba namfuda mangan biki loinana mafam aduda lairiba accused ani adunasu mabu Manojit Misrana sarak tambiriba adu yengduna leiki Manojit na nupi adubu sarak tambibagi video su namki nupi oibigi ikai khumnaba hanjin manghan biraba matungda Manojit Misrana thौदोक असigi matangda kanamatada wakatpa yaroi haiduna akanba wafam thamlami amadi karigumba thokliba thौदो asigi matangda kanagumba miyesingda wakatpa taragadi mahaka nungsinaribu nupasu hatkani amadi mahaki imung manungi miyesingsu phajinduna thamgani haiduna hairami amadi Manojit Misrana makhatana victim nupi asigi fi thongdraba hakchangi video clip anikak yenganki aduga karigumba mahangna tawriba thabak asida cooperation pidaba taraba mahangna hairakpa matamda laktaba taragadi hairiba video asi social media da thadorakani haiduna nupi asibu blackmail tawki masigi matungda Manojit Misrana magi aningba apamba pumnamak pangthoklaba matungda victim nupi masa asibu numidangi pung taraga minute yankai chatpa matamda mafam adudagi thadoraki aduga salamdagi matamda mahangna amukasu haikibasi thौदो asigi matangda kanagumba amatada wakalakpa yaroi haiduna yamna akanba wafam thamki masigi matung tarakpada victim oiribi nupi masa asi mayumda yaruki amadi thokiba thौदो sing adugi matangda imung manungda pau tamki amadi thangnaba jungi tang taruk asida police station da complaint asi tauba lakibani victim oiribi nupi asina phongdokiba asi mahaki wakhalda thokriba thौदो asigi justice pami haibasini victim oiribi nupi masa asina makhatana phongdokiba asi mahak asi logi student amani mahakna logi student oina gang rape ki victim amasu mahak asi oire aduna mahakna thokliba thौदो asigi matangda justice ama athuba matamda pami haiduna police ta thangalakliba wakat asida phongdoki victim asigi complaint gi matung ina police na gang rape asida chenariba makhoi ahum Manojit Misra hariba miyoi asi student politics ta miyamna sakhangnaba miyoi amakhak oirami mahak asi Bengali gi middle class family gi imungni mahak asi South Kolkata Law College asida mahi masing tamlaba matungda haujikti mahaki mahi masing tamba loisin khraba miyoi amani aduga mahak asi mafam asida criminal lawyer gi practice tawriba miyoi amasuni Law College asigi student ama oiringai dagi mahak Trinamool Congress Satra Parishad TMCP hairiba sida mahak asi politics ta khongdaraki masigi matung tarakpada mahak asi student politics asida chahi tara hena saruk yaraklaba miyoi amakhagni aduga mahak asi Law College asigidi power center hainasu khangnaba miyoi amakhag oirami aduga mahak asi mahaki course sing asi ningthijana loirabasu college asida adumak yamna toina leiba miyoi amakhag oirami Manojit Misra hairiba miyoi asi jungi tang kunga taruk asigi numidangi pung 8 muk tarakpa matamda police na mahak asi Siddharth Shankar Rai Shishu Udayan Talbagal crossing gi mayadagi mahak asi phabangamki aduga mahakna pairamba mobile phone adusu police na recover tawbangamki thौदो asida ko accused oiriba Jaib Ahmad hariba miyoi asisu Manojit Misrana phariba mafam asimaktadagi jungi tang kunga taruki numidangi pung 8 minute kuntraga manga tarakpa matamda mahak asisu Manojit Misra bu phakiba mafam asidagi mahaksu phaki loinana thौदो asida ahum suba ko accused oiriba Pramit Mukherjee hariba miyoi asina jungi tang kunga tariki pung 12 makhai taba matamda mahak masagi mayumdagi phaki nupi asina tawrukliba complaint gi matung ina thौदोक thokpham oiriba South Kolkata Law College asi ningthijana sil tawduna ak senduna thamki
Masigi makha tarakpada Kasba Police Station na gang rape asida chenariba accused ahumak jungi tang kunga tareta Elipor court putoktuna numit taraga marinigi oiba remand ama lautaki loinana tholiba thodo asida main accused oiriba Manojit Misra asi Trinamun Congress ki student wing gi leader ama oiba maramna thodo asigi matangda political gi oiba wafum kya marumsu laki masigi matung tarakpada Kolkata Policena thodo asigi matangda miyoi mangana saba special investigation team SIT ama semduna ACP Pradip Gosana lusingduna thodo asigi matangda investigation chataraki SIT asigi ahanba investigation report phangkibasi thodo asi marriage proposal tobu matamda yadabadagi rape asi chathabo oiramba yai amadi thodo asi pre plan oibra natragana natabra haiba adudi thodo asi mapung phanat thijelaba matungda khangba ngamgani haiduna thamki masigi makha tarakpada college adugi CCTV gi footage sing thodok thokpa numit adugi nungthil gi pung 3:30 dagina pung 12 phawbagi record sing SIT gi team masina phangki amadi footage asida victim nupi masa asibu nampuda security gi guard ki room asida pusin ki ba asi CCTV footage asida mayek sengna uba phangki aduga CCTV gi footage asida security guard amasu thodok thokpam aduda leiba uki amadi tholiba thodok singadu mahaki mitmangda thokpa taragasu security guard aduna karisu tawdana dumina leikirami loinana tanja asida state asida su gang rape asigi matangda protesting yamna kana kankhatnarakhi amadi BJP na Trinamun Congress ta maral kya marum siraki amadi BJP gi lusingba ama oiriba Sambitra Patrana phongdoki bada BJP gi President JP Nandana phagi thokliba thodo asigi matangda miyoi marina saba committee ama semne aduga hairiba committee asena state asida laklaba matungda thodo asigi matangda phangba report sing bikhalaknabagidamak phongdokre haiba wafamsu BJP gi maikidagi thamlakli loinana tholiba thodo asigi matangda Trinamun Congress ki MLA Mandan Mitrana phongdokiba matamda law haibasi mipum khudimaktadi chap mane kanagumba miyoi amana aranba tawre madugi mahi mahak masana phangjagani Trinamun Congress na criminal amatubu yokhatuna thamloi haiduna phongdoki SIT gi team asina investigation makha chatharakpa matamda ngasai victim nupi asina complaint torokiba thodo asi thokpa matamda mahakna leiramba mafam student union gi room washroom amadi security guard ki room sing asida thokiba thodok sing asigi evidence oiba yaba posak sing thibalaki amadi police singna hairiba room ahum asigi manungdagi nupi gi phoidakiba samsing amadi hockey stick na singba mafam aduda leiramba thengnaki Police ki official singna phongdorakpada phangliba polam sing asina hairiba mafam asida tamthireba crime asi sathaki haibagi hena mapung phaba evidence ama oiba ngamnanabagi damak hairiba polam sing asi forensic examination gi damak thaki aduga police na recover tawbada yaukhiba hockey stick asi ngasai victim oiribi nupi masa asigi complaint da mahaki makokta thomki hairiba hockey stick aduni haibasu confirm tawba ngamki loinana police na college asigi guard Pinaki Banerjee bu wahung pahung chathaba matamda paukhum phajana pidabadagi mahaksu arrest tawki amadi CCTV gi footage ta uba matamda victim aduna awaba taraba mikup aduda security guard Pinaki Banerjee na nupi adugi mateng amata pangkide haibasu CCTV gi footage aduda ningthi jana mami taki loinana thodo asida main accused oiriba Manojit Misra gi mobile phone dagi minute amaga second yankhai sangba gang rape chathakibagi video footage amasu police singna recover tawbangamki loinana tholiba thodo sigi matangda medical examination chathaba matamdasu gang rape chathabikre haiba khangki amadi hakchangi kaya singda yakhun tana chikhibagi amadi khujinna khotkibagi dakpham kya maramsu phangba leikhi Pangliba proof amadi evidence mayam asina nupi masa asi gang rape chathabikre haiba asi confirm tawba ngamki gang rape asida chenariba makhoi marima court ningthijana makhoi na tawkiba sing adugi charge sing thangalaba matungda makhoi na tawjarubagi phangpham thokpa dandi sing adugi damak jairak ngaiba tari pujarakliba crime case asi kamdau bibagi
comment section da thambiramu amadi channel asidagi makha tana crime ga mari lenaba case sing thagalakpa matamda taba phongbinabagi channel asibu nungsibiduna like comment subscribe tawbiramu tabiriba singbu amuka hana khurumjari